ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯕ ꯃꯇꯝꯅꯤ. ꯂꯩꯃꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯤꯕꯣ? ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯣꯅꯤꯀꯥꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇꯤꯚꯤ ꯔꯤꯃꯣꯠ ꯑꯗꯨꯅ ꯚꯣꯂꯨꯝꯗꯨ ꯈꯔ ꯂꯩꯊꯔꯒ ꯈꯨꯝꯂꯛꯏ. ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯅ. ꯉꯁꯥꯏꯗꯩ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯨꯃꯤꯗꯥꯡ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯉꯨ ꯂꯥꯛꯑꯣꯅ ꯀꯧꯔꯤꯕꯁꯦ? ꯐꯣꯟꯗꯨꯃ ꯅꯅꯥꯗ ꯅꯞꯈ꯭ꯔꯗꯤ ꯃꯤꯅ ꯉꯥꯡꯁꯛꯄꯒ ꯑꯝꯇ ꯇꯥꯕ ꯅꯠꯇꯦꯕ. ꯆꯦꯊꯣꯏꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯁꯤꯕꯨ ꯁꯤꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦ. ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯩꯅꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯦ. ꯀꯔꯤꯕꯨ ꯍꯔꯥꯎꯔꯤꯅꯣ ꯈꯪꯗꯦ. ꯑꯩꯅꯦ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯅꯗꯦꯀꯣ. ꯈꯤꯇꯪ ꯍꯦꯛ ꯉꯥꯡꯉꯨꯕꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯇꯧꯒ. ꯂꯩꯃꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ. ꯃꯆꯦ ꯂꯤꯟꯊꯣꯏꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯂꯩꯃꯅ ꯈꯪꯂꯝꯃꯤ. ꯃꯃꯥꯒ ꯃꯥꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯈꯟꯗꯨꯅ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯏꯃꯨꯡꯒꯤ ꯑꯌꯥꯝꯕ ꯀꯨꯞꯅꯣꯝ ꯈꯨꯗꯤꯡꯃꯛ ꯃꯆꯦ ꯂꯤꯟꯊꯣꯏꯅ ꯇꯧꯗꯨꯅꯇ ꯂꯥꯛꯄꯅꯤ. ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯃꯥꯅꯁꯨ ꯇꯧꯕ ꯌꯥꯏ ꯈꯟꯗꯣꯛꯑꯝꯃꯤ. ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯃꯗꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ. ꯂꯩꯃꯅ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯨꯕ ꯃꯇꯝꯗꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯛꯁꯨ ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ, ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯥꯝꯃꯀꯥꯟꯗ ꯆꯥꯔꯒꯦ ꯍꯥꯏꯔꯛꯑꯝꯃꯤ. ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯃꯁꯨ ꯇꯟꯕꯗꯩ ꯀꯥ ꯍꯦꯟꯅ ꯐꯣꯔꯁ ꯇꯧꯔꯨꯗ꯭ꯔꯦ. ꯃꯆꯦꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ. ꯃꯆꯦꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯩꯃ ꯚꯥꯞ ꯈꯔꯗꯤ ꯇꯥꯔꯝꯃꯤ. ꯃꯆꯦꯅ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤ ꯃꯃꯥꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯃꯗꯤ. ꯃꯃꯥꯒ ꯃꯥꯒ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯏꯃꯥ, ꯆꯦꯊꯣꯏꯗ ꯀꯩꯀꯩ ꯍꯥꯏꯔꯨꯔꯒꯦ? ꯆꯥꯛ ꯆꯥꯔꯨꯁꯤ ꯀꯧꯔꯨꯕ ꯃꯇꯝꯗ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯏ. ꯆꯥꯗ ꯇꯣꯛꯁꯅꯨ. ꯆꯔꯥ ꯍꯦꯜꯂꯒ ꯃꯥ ꯈꯛꯇꯅꯤ ꯋꯥꯖꯗꯧꯕ. ꯑꯩꯅ ꯋꯥꯗꯧꯁꯨ ꯅꯠꯇꯦ. ꯃꯗꯨꯏ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯗꯨꯒꯤ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅꯕ ꯍꯥꯟꯅ ꯆꯥꯈꯣ. ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ. ꯆꯦꯊꯣꯏꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅꯕ ꯇꯨꯃꯤꯟꯅ ꯆꯥꯎ ꯍꯥꯏꯔꯦꯗꯅ. ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯃꯃꯥ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯂꯣ? ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ. ꯑꯐꯕꯇ ꯀꯩꯝꯇ ꯈꯪꯈꯤꯔꯣꯏ. ꯑꯩꯅ ꯁꯤꯜꯂꯤꯕꯁꯤ ꯅꯣꯏꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ. ꯃꯁꯤꯗ ꯍꯩꯄꯥ ꯁꯥꯗꯨꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯕꯨ ꯆꯦꯟꯅꯍꯟꯕꯤꯔꯛꯀꯅꯨ. ꯑꯩ ꯀꯩꯝꯇ ꯌꯥꯎꯖꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ? ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯀꯣ. ꯑꯩꯒꯤ ꯒꯨꯟ ꯑꯃꯐꯥꯎ ꯆꯦꯟꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯏꯃꯥ, ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡꯗꯣ ꯃꯁꯛ ꯃꯑꯣꯡ ꯑꯝꯇ ꯃꯥꯟꯅꯗꯕꯅꯤ. ꯑꯍꯥꯎꯕ ꯑꯄꯤꯛꯄ ꯑꯗꯨꯝ ꯈꯦꯠꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯄꯥꯝꯕꯤ ꯑꯃꯈꯛ ꯑꯣꯏꯖꯔꯕꯁꯨ ꯄꯥꯜꯂꯤꯕ ꯎꯍꯩꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤ. ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯏꯆꯥꯗꯤ. ꯅꯪ ꯉꯥꯡꯍꯧꯔꯣ. ꯀꯣꯜꯂꯤꯛꯀꯁꯦ ꯐꯦꯡꯗꯣꯛꯑꯝꯃꯨꯀꯣ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯣꯅꯤꯀꯥ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯈ꯭ꯔꯦ. ꯂꯩꯃꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯕꯩ ꯀꯣꯜ ꯂꯤꯛꯀꯗꯨ ꯐꯦꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝ ꯀꯥ ꯑꯗꯨ ꯋꯥꯏ ꯅꯨꯡ ꯐꯖꯅ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ. ꯅꯍꯥꯟ ꯃꯈꯩ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡꯗꯨ ꯁꯨꯝ ꯇꯣꯏꯅ ꯇꯧꯗꯕꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯇꯞ ꯍꯦꯛꯇ ꯇꯥꯏ. ꯁꯣꯔ ꯃꯄꯤ ꯑꯁꯪꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ. ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯨ ꯂꯧꯔꯒ ꯁꯀ꯭ꯔꯤꯟ ꯂꯣꯛꯇꯨ ꯍꯥꯡꯂꯒ ꯗꯇꯥ ꯑꯣꯟ ꯇꯧꯔꯝꯃꯤ. ꯗꯇꯥ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ FBꯗ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯩ ꯇꯜꯂꯛꯑꯕ ꯃꯥꯜꯂꯦ. ꯗꯇꯥ ꯑꯣꯐ ꯑꯃꯨꯛ ꯐꯠ ꯇꯧꯁꯤꯜꯂꯒ ꯗꯥꯏꯜ ꯂꯤꯁꯇ ꯆꯪꯗꯨꯅ ꯃꯃꯥꯟꯅꯕꯤ ꯁꯟꯖꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡ ꯁꯟꯖꯨꯅ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ. ꯁꯟꯖꯨꯅ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯂꯩꯃꯅ ꯍꯥꯟꯅ ꯏꯁꯧ ꯂꯥꯡꯁꯤꯜꯂꯤ. ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯋꯥ ꯎꯅ ꯆꯠ ꯂꯩꯔꯨꯕ꯭ꯔꯥ? ꯑꯗꯨ ꯀꯨꯏꯅ ꯔꯤꯡ ꯈꯤꯡꯍꯜꯂꯤꯗꯨꯕꯣ? ꯑꯦ, ꯀꯩ ꯅꯨꯄꯤꯅꯦꯒꯦ? ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡꯊꯥꯏꯌꯦꯃꯤ. ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ. ꯑꯦ, ꯀꯩ ꯅꯨꯄꯤꯅꯦꯒꯦ? ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡꯊꯥꯏꯌꯦꯃꯤ. ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ. ꯑꯩꯅ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕ ꯅꯠꯇꯦ. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯑꯣ, ꯅꯣꯏ ꯅꯋꯥ ꯇꯧꯔꯛꯏꯌꯦ. ꯑꯍꯩꯃ, ꯃꯇꯥ ꯑꯃꯅꯤꯅꯦ. ꯑꯩꯅꯦ ꯋꯥ ꯀꯝꯇ ꯍꯥꯏꯖꯔꯔꯣꯏ, ꯁꯥꯏꯂꯦꯟꯇ ꯂꯩꯖꯔꯒꯦ. ꯉꯁꯤꯗꯤ ꯏ ꯌꯥꯝ ꯀꯥꯏ ꯍꯥꯏꯁꯤꯅꯤ. ꯀꯔꯤꯒꯤ ꯏ ꯀꯥꯏꯕ ꯅꯪꯗꯦ? ꯃꯔꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯨꯗꯅ. ꯃꯥꯒꯤ ꯄꯨꯟꯁꯤꯕ ꯍꯥꯏꯕ ꯍꯅꯨꯕꯗꯣ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯕ. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯏꯅꯣ ꯅꯪꯉꯣꯟꯗ? ꯌꯥꯝ ꯗꯤꯃꯥꯟꯒ ꯁꯥꯏ ꯍꯥꯏꯕ. ꯑꯩꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯕꯅꯤ, ꯑꯦꯛꯁꯦꯞꯀ ꯇꯧꯔꯛꯇꯦ ꯍꯥꯏꯕ.
ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯦꯛꯁꯦꯞ ꯇꯧꯔꯛꯇꯕꯒꯤ ꯈꯣꯏꯗꯧꯒ ꯁꯥꯎꯒꯠꯂꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯧꯕꯤꯔꯛꯀꯅꯤꯒꯦ ꯅꯪꯗꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯅꯁꯥꯒꯤ ꯐꯣꯇꯣ ꯐꯥꯎ ꯍꯥꯞꯇꯦ ꯗꯤꯄꯤ ꯊꯝꯗꯕꯩ ꯃꯔꯝ ꯌꯥꯝ ꯂꯩ ꯅꯪ ꯈꯪꯉꯣꯏ ꯀꯔꯤ ꯃꯔꯝ ꯂꯩꯔꯤꯕ ꯂꯩ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩꯗꯤ ꯅꯪꯁꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯂꯛꯇꯧꯔꯦꯕꯣ ꯊꯝꯃꯒꯦ ꯅꯪ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯐꯥꯎ ꯈꯪꯕꯤꯗꯕ ꯗꯤꯄꯤꯗꯨꯗ ꯊꯝꯃꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯦꯛꯁꯦꯞ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯗꯤꯄꯤ ꯊꯝꯕ ꯌꯥꯗꯕꯩꯅꯦ ꯑꯩꯅ ꯊꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯗꯤꯄꯤ ꯍꯦꯛ ꯊꯝꯃꯨꯕꯗ ꯑꯩꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟꯁꯦ ꯑꯗꯨꯝ ꯀꯥꯏꯗꯧꯔꯕ ꯃꯤꯡꯐꯥꯎ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗ ꯑꯦꯕꯤ ꯍꯥꯡꯗꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯋꯥꯁꯦ ꯑꯩ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯑꯦꯀꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯤꯡꯒ ꯂꯣꯠꯇꯅ ꯁꯛꯀ ꯂꯣꯠꯇꯅ ꯇꯧꯔꯤꯗꯨꯕꯣ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯍꯥꯏꯒꯦ ꯊꯝꯃꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯗꯣꯝꯗꯩ ꯐꯥꯎꯔꯛꯄ ꯏꯍꯨꯜꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯂꯤꯕꯁꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯥꯎꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯣꯅꯤꯀꯥꯒ ꯄ꯭ꯔꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯣꯏ ꯕꯕꯥꯕꯨ ꯀꯔꯤ ꯈꯟꯕꯤꯔꯒꯦ ꯑꯩꯗꯤ ꯊꯕꯛꯁꯦ ꯇꯞꯊꯕ ꯄꯥꯝꯗ꯭ꯔꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯃꯣꯏ ꯕꯕꯥꯗ ꯑꯩꯅ ꯏꯆꯥꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯆꯕ ꯋꯥꯐꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯈꯤꯒꯦ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯍꯧꯖꯤꯛꯃꯛꯇꯤ ꯏꯆꯥꯊꯣꯏꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯈꯔ ꯇꯞꯅ ꯈꯟꯅꯁꯤ ꯃꯣꯏ ꯕꯕꯥ ꯏꯆꯥꯊꯣꯏꯁꯦ ꯍꯧꯖꯤꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯃꯃꯥ ꯑꯩꯁꯨ ꯈꯪꯖꯩ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯣꯏ ꯕꯕꯥ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯏꯃꯥꯡꯗ ꯃꯅꯤꯃꯨꯛꯇ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯒ ꯃꯗꯨꯕꯨ ꯈꯨꯟꯒꯠꯄ ꯍꯩꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯃꯥꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯧꯅꯝ ꯂꯥꯡꯗꯨ ꯊꯨꯗ꯭ꯔꯤꯉꯩ ꯏꯆꯥꯅꯨꯄꯤꯁꯦ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯗ ꯂꯨꯍꯣꯡꯕꯤꯈ꯭ꯔꯁꯤ ꯍꯥꯏꯕꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯑꯁꯣꯝꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯦꯛ ꯍꯥꯏꯈꯤꯕꯗ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯒꯤ ꯑꯍꯜꯁꯤꯡ ꯊꯥꯔꯛꯑꯒꯦ ꯍꯥꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯗꯣ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯒ꯭ꯔꯤꯒꯤ ꯇꯛꯂꯛꯄꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕꯅꯤ ꯆꯍꯤ 2-3ꯃꯨꯛꯇꯤ ꯉꯥꯏꯈꯤꯁꯤ ꯍꯥꯏꯈꯣ ꯇꯍꯥ ꯇꯧꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯣ ꯅꯆꯥꯅꯨꯄꯤꯁꯦ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯤꯡꯊꯦꯝ ꯑꯗꯨꯒꯤ ꯈꯌꯥꯠꯇ ꯇꯥꯍꯟꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯣꯏ ꯕꯕꯥ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯃꯃꯥ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯆꯥꯛꯊꯣꯡ ꯀꯩꯊꯦꯜ ꯁꯥꯟꯅꯕꯗꯣ ꯅꯠꯇꯦꯅꯦ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯈꯤꯁꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒ ꯅꯠꯇꯦ ꯂꯩꯃꯤꯟꯅꯗꯧꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯅꯤ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯃꯥꯟꯅꯔꯛꯇ꯭ꯔꯗꯤ ꯏꯆꯥꯅꯨꯄꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏꯅꯦ ꯃꯣꯏ ꯕꯕꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯏꯆꯥꯊꯣꯏꯕꯨ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯤꯒꯅꯤ ꯌꯥꯝ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯏꯆꯥꯅꯨꯄꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯖꯕꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯒꯨꯝꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯇꯪ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ ꯃꯥ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯅꯒꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤꯒꯤꯁꯨ ꯌꯥꯔꯣꯏ ꯃꯣꯏ ꯕꯕꯥꯅ ꯑꯌꯥꯕ ꯑꯗꯨꯗ ꯄꯤꯕꯤꯌꯨ ꯃꯃꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕ ꯑꯗꯨꯈꯛꯇꯅꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯒꯗꯧꯕ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯏꯆꯥꯅꯨꯄꯤꯕꯨ ꯃꯤꯉꯣꯟꯗ ꯊꯥꯖꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦꯀꯣ ꯏꯆꯥꯊꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯂꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯨꯍꯣꯡꯈꯤꯕꯗꯣ ꯃꯄꯥ ꯑꯩꯅ ꯄꯥꯝꯃꯤ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯏꯆꯥꯊꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯃꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯅꯥꯀꯟ ꯑꯃꯗꯅ ꯂꯦꯟꯊꯣꯏ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯐꯖꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ
ꯅꯤꯡꯊꯦꯝꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗ ꯃꯥꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯕꯤꯔꯛꯑꯣꯏ꯫ ꯃꯤꯠꯅ ꯎꯕ ꯏꯅꯥꯁꯤꯅ ꯇꯥꯕ ꯉꯥꯛꯇ ꯑꯆꯨꯝꯕ ꯈꯛ ꯅꯠꯇꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏꯒꯤ ꯐꯣꯜꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯈꯤꯡꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯅꯤꯡꯊꯦꯝꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯝꯕꯔꯗꯨ ꯁꯦꯞ ꯇꯧꯔꯝꯗꯦ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯃꯤꯁ ꯀꯣꯜ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯠ ꯐꯥꯗꯦ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯂꯞꯅ, "ꯀꯅꯥ? ꯀꯣꯜ ꯄꯥꯏꯕꯤꯔꯤꯕꯁꯦ ꯂꯤꯟꯊꯣꯏꯔꯥ?" ꯃꯥꯅꯦ꯫ ꯁꯣꯝ ꯀꯅꯥ ꯑꯣꯏꯔꯕꯅꯣ?" "ꯑꯩ ꯄꯨꯟꯁꯤꯕꯅꯤ." ꯄꯨꯟꯁꯤꯕꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯤꯟꯊꯣꯏꯗꯨ ꯀꯩꯝꯇ ꯈꯨꯝꯗꯅ ꯀꯣꯜꯗꯨ ꯀꯛꯊꯠꯀꯦ ꯇꯧꯕꯗ, "ꯄ꯭ꯂꯤꯖ ꯀꯣꯜꯁꯦ ꯀꯛꯄꯤꯒꯅꯨ, ꯑꯩ ꯋꯥ ꯑꯝꯇꯗꯤ ꯍꯥꯏꯖꯈꯤꯒꯦ." ꯂꯤꯟꯊꯣꯏ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ "ꯀꯩ ꯋꯥꯅꯣ? ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤꯔꯛꯏ? ꯑꯦꯅꯤꯋꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯃꯇꯝ ꯂꯩꯇꯦ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯈꯟꯒꯅꯨ." "ꯂꯤꯟꯊꯣꯏ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯁꯤꯃꯇꯪꯗꯤ ꯇꯥꯕꯤꯈꯣ, ꯑꯗꯨꯒ ꯊꯝꯒꯦꯁꯨ ꯊꯝꯃꯣ." "ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯁꯤꯐꯥꯎ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ? ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯇꯥꯗꯣꯏꯁꯤꯕꯨ ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯅ ꯇꯥꯗꯣꯏꯅꯣ?" "ꯂꯤꯟꯊꯣꯏ ꯅꯪꯅ ꯑꯩꯕꯨ ꯑꯗꯨ ꯂꯥꯟꯅꯁꯨ ꯂꯧꯒꯅꯨ꯫ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛ ꯃꯄꯣ ꯑꯁꯤꯃꯒꯤꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯒꯅꯨ꯫ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯍꯟꯗꯛ ꯃꯄꯣ ꯑꯁꯤꯃꯒꯤꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ ꯇꯔꯦꯠꯂꯛ ꯄꯣꯛꯇꯨꯅꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯂꯤꯟꯊꯣꯏ ꯑꯗꯨꯈꯛꯅꯁꯨ ꯊꯃꯣꯏ ꯀꯟꯒꯅꯨ꯫ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯑꯣꯏꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ..." ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯤꯟꯊꯣꯏꯅ ꯐꯠꯊꯠꯂꯒ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ "ꯁꯣꯝ ꯄꯩꯁꯥ ꯐꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯅꯨꯡꯁꯤꯕꯕꯨ ꯄꯩꯁꯥꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯒꯦ ꯈꯜꯂꯤꯕ ꯁꯣꯝꯒꯤ ꯋꯥꯈꯜꯗꯣ ꯂꯥꯟꯒꯅꯤ꯫ ꯏꯃꯥꯇꯣꯟꯒ ꯁꯣꯝꯒꯅ ꯁꯤꯟꯅꯔꯤꯕ ꯀꯣꯛꯇꯣ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯈꯔꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤꯕ ꯁꯣꯝꯒꯤ ꯋꯥꯈꯜꯕꯨꯗꯤ ꯑꯩꯅ ꯇꯨꯀꯠꯆꯩ꯫ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯒ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯔꯗꯤ ꯈꯪꯅꯕ ꯐꯩ꯫ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯈꯤꯇꯪ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯅꯁꯤ ꯀꯩꯗꯧꯒꯦ?" ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯂꯤꯟꯊꯣꯏ ꯀꯩꯝꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯣꯅꯤꯀꯥꯅ ꯂꯤꯟꯊꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯊꯕꯤꯔꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯒꯤ ꯊꯣꯏ, ꯏꯆꯥ ꯀꯩꯝꯇ ꯈꯟꯒꯅꯨ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯅꯥꯎ ꯅꯨꯄꯤ ꯂꯩꯃꯅ ꯍꯥꯏꯕꯗ ꯅꯪ ꯆꯥꯛ ꯆꯥꯈꯤꯗꯦ ꯍꯥꯏ꯫ ꯏꯆꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ?" "ꯏꯃꯥꯇꯣꯟ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ." "ꯀꯩꯝꯇ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ?" "ꯑꯩꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯅꯤ." "ꯏꯃꯥꯇꯣꯟ ꯆꯥꯊꯣꯛꯄꯤꯔꯨꯔꯣ, ꯑꯩꯗꯤ ꯆꯥꯔꯔꯣꯏ." "ꯏꯃꯥꯒꯤ ꯊꯣꯏ, ꯏꯃꯥꯕꯨ ꯅꯪꯒꯤ ꯅꯇꯧꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯆꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒ ꯏꯃꯥꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯅꯤ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯊꯦꯝꯒꯤꯗꯃꯛ ꯑꯗꯨꯌꯥꯝꯅ ꯈꯟꯖꯜꯂꯤꯗꯨꯕꯣ? ꯅꯪꯒꯤ ꯅꯇꯧꯁꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ?" "ꯏꯃꯥ ꯑꯩꯕꯨ ꯀꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯍꯟꯕꯤꯌꯨ." "ꯏꯃꯥ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯦ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯔꯝꯒꯦ, ꯅꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨꯀꯣ꯫ ꯊꯦꯛ ꯅꯦꯝꯕ ꯑꯩꯈꯣꯏꯅ ꯊꯥ ꯂꯥꯡꯒꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯋꯥꯖꯗꯧꯕ꯫ ꯃꯥꯅ ꯃꯥꯟꯅꯕ ꯎꯆꯦꯛꯁꯤꯡ ꯆꯥꯛꯇꯥꯃꯤꯟꯅꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯛꯏꯕꯁꯦ꯫ ꯁꯤꯗꯕꯨ ꯑꯩꯈꯣꯏꯒ ꯅꯥꯏꯁꯦꯟ ꯑꯣꯏꯅꯕ ꯄꯥꯝꯂꯝꯗꯣꯏꯁꯦ ꯀꯔꯝꯕ ꯏꯃꯨꯡꯅꯅꯣ? ꯅꯪꯁꯨ ꯅꯃꯤꯠꯃꯛꯅ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯒ ꯅꯤꯡꯊꯦꯝꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯣ? ꯅꯤꯡꯊꯦꯝꯅꯗꯤ ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯕꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤꯗꯣ, ꯑꯄꯥꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯄꯩꯁా ꯄꯥꯏꯕ ꯏꯃꯨꯡꯅꯤꯅ ꯑꯩꯈꯣꯏꯒ ꯅꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯗꯕꯗꯩ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯄꯩꯁꯥ ꯄꯤꯔꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯗꯧꯕ ꯍꯥꯏꯕꯕꯨ
ꯌꯥꯝ ꯍꯩꯁꯤꯡꯅ ꯈꯣꯡ ꯊꯥꯡꯉꯣ ꯁꯤ ꯈꯛꯇꯅꯤ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯀꯥꯎꯒꯅꯨ ꯗꯥꯐꯝ ꯑꯃꯨꯛꯄꯨ ꯂꯩꯈ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯅꯤꯀꯥꯗꯨ ꯀꯥ ꯑꯗꯨꯗꯩ ꯊꯣꯛꯈꯤ ꯃꯃꯥꯇꯣꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯂꯤꯟꯊꯣꯏꯒꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯅꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯊꯦꯛꯅꯦꯝꯕ ꯑꯩꯈꯣꯏꯅ ꯊꯥ ꯂꯥꯝꯒꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯋꯥꯖꯗꯧꯕ ꯃꯥꯟꯅ ꯃꯥꯟꯅꯕ ꯎꯆꯦꯛꯁꯤꯡ ꯆꯥꯛꯇꯥꯃꯤꯟꯅꯕꯅꯤ ꯂꯤꯟꯊꯣꯏ ꯃꯀꯣꯛ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯅꯤꯡꯊꯦꯝꯒ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯀꯣꯜ ꯇꯧꯕꯁꯨ ꯍꯦꯛ ꯉꯝꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯅꯤ ꯅꯤꯡꯊꯦꯝꯅ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯜ ꯇꯧꯔꯛꯇꯕꯩ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯀꯣꯜ ꯂꯥꯛꯏ ꯈꯪꯂꯕꯁꯨ ꯀꯣꯜꯗꯨ ꯄꯥꯏꯈꯠꯇꯦ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯌꯥꯝ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯩ ꯂꯩꯔꯒꯦ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯣ ꯊꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯀꯥꯏꯔꯕꯣ ꯀꯥꯏꯕ ꯀꯥꯏꯗꯕ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯊꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯩꯒꯤ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯅ ꯗꯥꯊꯦꯝꯗ ꯑꯩꯅ ꯁꯥꯎꯕ ꯉꯝꯗꯣꯏꯅꯣ ꯊꯣꯏ ꯃꯔꯧ ꯂꯩꯕ ꯋꯥ ꯉꯥꯡꯒꯅꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯃꯔꯧ ꯂꯩꯕ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯍꯩꯅꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯍꯩꯅꯔꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯀꯩ ꯍꯥꯏꯒꯦ ꯈꯟꯕꯩꯅꯣ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩ ꯊꯣꯏ ꯅꯪꯅ ꯁꯥꯎꯕꯩ ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯥꯎꯗ꯭ꯔꯒ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯅꯣꯡꯃꯇꯁꯨ ꯇꯧꯗꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯋꯥꯕꯅꯤ ꯃꯤꯅ ꯎꯔꯔꯣꯏ ꯈꯪꯉꯔꯣꯏ ꯈꯟꯅ ꯇꯧꯕ ꯊꯕꯛꯁꯤꯅ ꯍꯦꯟꯅ ꯈꯪꯕ ꯎꯕ ꯍꯥꯟꯕꯅꯤ ꯊꯣꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ ꯗꯥꯊꯦꯝ ꯑꯩ ꯋꯥ ꯉꯝꯗ ꯈꯪꯖꯒꯦ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯍꯪꯉꯨ ꯑꯩꯁꯦ ꯗꯥꯊꯦꯝꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ ꯑꯩꯕꯨ ꯑꯗꯨ ꯍꯛꯅ ꯄꯪꯅꯁꯨ ꯈꯟꯒꯅꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕꯅꯣ ꯊꯣꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯄꯥꯝꯗꯕ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯁꯥꯒꯤ ꯅꯔꯥ ꯂꯣꯠꯁꯟꯅꯕ ꯍꯣꯠꯅꯖꯔꯤ ꯑꯩꯕꯨ ꯀꯩꯝꯇ ꯎꯔꯔꯣꯏ ꯈꯪꯉꯔꯣꯏ ꯁꯤꯅꯤꯅꯦ ꯊꯣꯏ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦ ꯀꯅꯥꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯅꯠꯇ ꯅꯠꯇꯕ ꯄꯥꯎ ꯇꯝꯁꯤꯜꯂꯝꯕꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯋꯥꯔꯧꯅ ꯂꯩꯔꯝꯃꯤꯕꯁꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯅꯥꯝꯇꯅ ꯇꯝꯁꯤꯜꯂꯝꯕ ꯅꯠꯇꯦ ꯏꯃꯤꯠꯅꯁꯤꯅ ꯎꯕ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯦꯕꯤꯗ ꯗꯥꯊꯦꯝꯒ ꯄꯨꯟꯅ ꯅꯝꯃꯤꯟꯅꯗꯨꯅ ꯊꯥꯒꯠꯈꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯨ ꯗꯥꯊꯦꯝꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯔꯤꯅꯣ ꯀꯔꯝꯕ ꯐꯣꯇꯣꯅꯣ ꯀꯅꯥꯅ ꯅꯝꯈꯤꯕꯅꯣ ꯀꯅꯥꯅ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯡꯕ ꯐꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏ ꯑꯦꯕꯤꯗ ꯐꯣꯇꯣ ꯊꯥꯒꯠꯄ ꯍꯥꯏꯗꯤ ꯊꯣꯏ ꯑꯦꯕꯤꯗ ꯊꯥꯒꯠꯄ ꯐꯣꯇೋ ꯍꯥꯏꯗꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯈꯤꯕꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯗꯨꯒ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣꯗꯣ ꯑꯦꯕꯤꯗ ꯊꯥꯒꯠꯂꯛꯏꯅꯣ ꯊꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯊꯥꯗꯅꯕ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯐꯣꯇꯣꯗꯣ ꯑꯦꯗꯤꯠ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯦꯕꯤꯗ ꯊꯥꯒꯠꯈꯤ ꯍꯥꯏꯕ ꯐꯣꯇꯣꯗꯣ ꯅꯉꯣꯟꯗ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯊꯥꯔꯛꯑꯣ ꯌꯥꯎꯗꯦ ꯅꯪꯅ ꯐꯣꯇೋ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯑꯗꯨꯒꯤ ꯌꯨꯖꯔ ꯅꯦꯝꯗꯤ ꯈꯪꯍꯧꯕ꯭ꯔꯥ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯩꯃꯅ ꯐꯣꯇꯣꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯛꯄꯅꯤ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯑꯣꯏꯅ ꯇꯥꯔꯦ ꯀꯔꯤ ꯚꯥꯞꯅꯣ ꯇꯥꯔꯤꯕꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯃꯔꯤ ꯑꯁꯤꯕꯨ ꯊꯥꯗꯠꯀꯦ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯃꯤꯁꯛ ꯑꯗꯣ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯐꯔꯦꯅꯦ ꯐꯣꯇꯣꯗꯨꯅ ꯐꯣꯇꯣ ꯑꯣꯏꯈ꯭ꯔꯁꯨ ꯗꯥꯊꯦꯝꯒ ꯉꯔꯥꯡ ꯒꯥꯔꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯗꯦꯜꯂꯤꯗ ꯂꯩꯈꯤꯕ ꯅꯪꯗꯥ ꯄꯥꯔꯤꯗꯣ ꯑꯗꯨꯒ ꯈꯪꯅꯕꯅꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯕꯅꯤ ꯉꯔꯥꯡꯗꯣ ꯃꯣꯏꯔꯥꯡꯗ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯆꯠꯃꯤꯟꯅꯧꯁꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯆꯝ ꯆꯝꯅ ꯆꯠꯃꯤꯟꯅꯔꯨꯕꯅꯤ
ꯏꯆꯝ ꯆꯝꯅ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯟꯅꯕ ꯍꯣꯠꯅꯔꯤ ꯐꯔꯦ ꯉꯁꯤꯗꯩ ꯗꯥꯊꯦꯝꯗ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯗꯥꯊꯦꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯣ ꯑꯩ ꯀꯩꯝꯇ ꯌꯦꯠꯂꯛꯑꯣꯏ ꯉꯁꯤꯗꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯊꯣꯏ ꯅꯪꯅꯗꯣ ꯌꯥꯝꯅ ꯑꯩꯁꯦ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤꯕꯁꯦ ꯀꯅꯥꯅ ꯃꯥꯡꯍꯜꯂꯤꯕꯅꯣ ꯑꯗꯨ ꯈꯜꯂꯒ ꯋꯥ ꯉꯥꯡꯉꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯕꯗꯨꯗꯤ ꯁꯤ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯍꯥꯏꯕ ꯐꯥꯎ ꯊꯥꯖꯗ꯭ꯔꯕ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯒꯦ ꯅꯪ ꯑꯗꯨꯝ ꯄꯥꯏꯌꯨ ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯤꯗꯣ ꯂꯧꯗꯅꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯅ ꯂꯥꯡꯂꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯤꯡꯊꯦꯝꯒꯤ ꯀꯣꯜꯗꯨ ꯂꯥꯡꯂꯦꯟꯅ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯁꯤꯜꯂꯤ ꯑꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯇꯦ ꯅꯤꯡꯊꯦꯝ ꯃꯆꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯊꯣꯏ ꯅꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯣꯛꯂꯛꯑꯣ ꯑꯩꯒ ꯂꯣꯏꯅꯅ ꯂꯥꯡꯂꯦꯟ ꯍꯣꯏꯐꯥꯎ ꯆꯠꯂꯨꯁꯦ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯂꯤꯟꯊꯣꯏꯁꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯄꯨꯟꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯒꯥꯔꯤ ꯑꯗꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯈꯥꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯈꯤ ꯅꯍꯥꯁꯤꯡꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯄꯨꯡꯉꯧ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯐꯤ ꯑꯉꯧꯕꯒ ꯏꯜꯂꯒ ꯆꯪꯈꯤ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯔꯖꯥꯠꯅꯣ ꯄꯟꯊꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯂꯩꯀꯥꯏꯒꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯀꯅꯥ ꯂꯩꯇꯕꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯅ ꯂꯥꯡꯕ ꯐꯪꯗ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯗ ꯅꯤꯡꯊꯦꯝꯅ ꯍꯪꯂꯨꯏ ꯄꯥꯕꯨꯡ ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯕꯒꯦ ꯑꯍꯜ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯋꯥ ꯂꯥꯟ ꯑꯃꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯅꯤꯡꯊꯦꯝꯗꯨ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯄꯅꯤ ꯄꯥꯕꯨꯡ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯑꯍꯜ ꯑꯗꯨꯅ ꯁꯣꯡꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯉꯔꯥꯡꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯦ ꯊꯣꯡꯒꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯕꯁꯦ ꯀꯔꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯅ ꯏꯆꯝ ꯆꯝꯅ ꯏꯉꯥꯎꯉꯥꯎꯅ ꯂꯩꯖꯕ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤꯕ ꯏꯁꯣꯔ ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯎꯔꯤꯕꯅꯤ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯕꯨ ꯍꯥꯠꯂꯝꯃꯤꯕ ꯃꯤ ꯑꯗꯨꯕꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯗꯟꯗꯤ ꯄꯤꯕꯤꯗꯨꯅ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯕ ꯑꯣꯏꯁꯅꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯤꯟꯊꯣꯏꯗꯨ ꯅꯤꯡꯊꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯤꯕꯅꯤ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯩ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯑꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯏꯐꯥ ꯐꯥ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯀꯔꯝꯕ ꯑꯋꯥꯕ ꯑꯃꯃꯨꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯃꯥ ꯑꯩꯕꯨꯁꯨ ꯍꯥꯠꯀꯦ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯥꯠꯂꯣ ꯃꯃꯥ ꯑꯩꯕꯨꯁꯨ ꯅꯈꯨꯠ ꯄꯦꯗ ꯍꯥꯠꯂꯣ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯅ ꯃꯃꯥ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯒꯤ ꯅꯊꯛꯇ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯕ ꯑꯣꯏꯁꯅꯨ ꯉꯁꯤ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕ ꯑꯁꯤꯒꯣ ꯅꯪꯁꯨ ꯆꯞ ꯆꯥꯅ ꯐꯪꯕ ꯑꯣꯏꯌꯨ ꯉꯁꯤ ꯑꯩꯅ ꯁꯥꯞ ꯇꯧꯔꯤꯕꯁꯤꯅꯤ ꯃꯃꯥ ꯑꯃꯒꯤ ꯃꯤꯠꯂꯨꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯆꯦꯟꯊꯈꯤꯕ ꯄꯤꯔꯥꯡꯒꯤ ꯃꯃꯜꯗꯤ ꯂꯦꯝꯅ ꯈꯛ ꯃꯥꯡꯗꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯌꯥꯝꯗꯨ ꯅꯤꯡꯊꯦꯝꯂꯣꯝꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗꯗꯤ ꯄꯨꯔꯥꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯁꯨ ꯉꯝꯂꯝꯗꯦ ꯅꯤꯡꯊꯦꯝꯅ ꯃꯈꯣꯟ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯅꯣ ꯅꯆꯥꯅ ꯀꯔꯤꯒꯤꯗꯃꯛ ꯏꯆꯟ ꯂꯥꯡꯂꯦꯟꯕꯨ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ